nong hek hangbaga Manipur gi lambi sing paksena sem hauragani haina Chief Minister N Biren Singh na thajaba pikrai nong namaram oiduna Manipur gi tampaki mafam singda ising thumba amadi singi mafam kayadana chingning khairakpadagi mahausa gi punsida chauna akaibe pire mafam kayada lambi phauna drai amadi Meghalaya Chief Minister Cornat ke sangma scrub typhus positive oirakpadagi hauzik layeng sangda akan michaksil thoranga loinana layeng chathari Krumjari ISCOM News ki Manipuri pau miyang tabiri bapum makpo taram noksari hauzik mapung oiba pau pizari nong hek hangkhibaga Manipur ge maru oina tampaki mafam singda lambi gi phibam phatriba asi yenglaga paksana lambi semba hauragani hauzik lairiba government asina hairiba thabak asi khwaidigi top priority oina thamlei nong hek hangbaga lambi semba khudakta hauragani haina Chief Minister N Biren Singh na lautokrai ngasi Chief Minister ge official residence da pangthokiba paugi mifam amada handak Manipurda thengkhang ahumlak thokna ising ichau thokiba asina lambigi pibam adukimatik soksilei maram asina lengakna mafam amakhaktada lambi sembagi thabak hauroi mafam paktaknana lambi semba hauragani masigidama government asida main power amadi khusukulai sing matiksana leire haiki gari masa na the aigi yam gari phai ga hai smoke sakya idea to why the kari no mani rak thung di mani koila sa no thung di ba se hujik si koina thabok si hauna ba we are fully equipped and we are fully ready to start to work immediately no hang boga koi mafam amata da to mafam soi ba jaga se no na site hoga simultaneously koi praja ki numai to sing koi thogi ekoi su parjani ekoi su chat padu yadre ekoi chat su yadre praja su ekoi khangai na khat ani ra kahum thoki bani na madu ki maram na to buni na praja me na kitang nungsa saba bom sidam thangiro top priority ne Nakalamaramda Assam Chief Minister Himanta Biswa Sarmana Lusingliba Assam Lengakna Manipuri Lolbo Assam ge District Marida Government na Sakhanglaba official language oina chatna bahohlagani haina lauthokiba wafambo Chief Minister N Biren Singh na thagat pafongdoki ngasigi pawgi mifam aduda N Biren Singh na hai Manipur miyamgi mahut sinduna Assam Lengakna lokhalakliba khongthang asibo taramna okle haujik chathariba Assam Legislative Assembly ge mifam asida hairiba wafam asi House to table Tauraga pass Tauragani, Masigitamak, Assamge, Chief Minister Himanta Biswa Sarmabo, Haninga Laitana Tagat Pafongdo Ki Assamge Assembly da Sumaina, Manipuri language, Shibu, we district Marida, associate state language. Chana Navagita Mukta, Adubimba, Honorable Chief Minister of Assam, Himanta Biswa Sarma Sina, Billa Putopi, the Pudri Putokana, Basam, Fota, Sana Halani and Manana, Tukiba, Tito, to be Miami, my baby. A Mabu, and then a Tagasari Lunana. Assamgi, the mentally Biliba, member to the Sukumba, young Queen Assam. Assam na leba Manipur singla tanan laba dimanama akung han bi no bay some assembly gi member punama ya mawena honorable Chief Minister Himanta Biswa Sarma Manipur miyam mai Nong namaram oiraga Thapal district manung sana laiba Ikopat Kharung Pat amadi Lausi Pattage ising inot karakpana maram oiraga Khangabok Texam Tentha amadi Lesang Them Khong manungi mafam kayada ising thumjin khibana maram oiraga Laupam kaya amadi Ngayok Farm Sing Loktak Pat ka chap manakhrei
Milinariba Yum Kaya Ising EI de Laikibana Maram Oiduna District Administration Taubalna District Asiki Tongan Ba Mafamarida Relief Camp Hangdokre Ising Itau Asinamaram Oiraga Yum Kaya Ising Tumkibadagi Texam Upper Girls Primary School da Hangdokliba Relief Camp da Imong Marfudra Rom Leho Bogaloinana Sasan Singsu Committee Holder Lady Sangay Yumpamgi Relief Camp ta Imong Nepal Kangabok Lamlong Bazar gi Relief Camp ta Imong Kuntramatoi Amasung Lesang Them Khong Manung Community Hall da Hangliba Relief Camp ta Imong Kuntrarom Lehori Relief Camp da Lairiba Imong Singi Makhatana Masing Hengalakpa Yana Lady Heidi Ising Tumzin Kraba Tongan ba Mafam Amade Relief Camp Singda Ngasi Ayu DC Thawal Ahantem Subasna Lucingba District Administration gi team amana Local Club ki Miyoi Singyauna Zatuna Yangsin Kray Masigi Yangsin Kongsat Aduga Marilena DC Thawal Ahantem Subasna Haikibada Handak Nomanini Asida Nong Leptana Tarak Padagi District Asigi Tongan ba Pat Singdagi Ising Makhalakpa Maramna Mafam Ayambada Ising Tumzilakpadagi Ngasi Asi District Administration na Yangsin Batsatpani Lopam Kaya Amade Ngayok Farm Kaya Mang Taklay Maram Asna Hauzi District Agriculture Office Amade Fishery Office Tagi Data Collection Tauduna Pipam Thokpa Compensation Sing Pinaba District Administration na Yamna Kana Honari Haiki DC Subasna Makatana Hai Ising Tumzilakpana Maram Oiraga Yumda Leba Yadaba Imungi Damak Thobal District Tongan ba Mafamari Texam Kangabok Sangayumpam Amade Lesang Them Khong Manungda Relief Camp Sing Asi Hangdokle Haraduna Haujiksu Ising Sauba Hengalakpa Maramna Makatana Relief Camp Sing Hangdoknaba Honari Haiki Mahusagi Ising Lakpam Oiriba Langkhong Amade Drain Sing Pumzin Maram Oiraga Ising Zanpam Laitabadagi Ising Sauraknaba Maram Amasu Oiri Haraduna Masi Isana Kangna Amade Club Sing Elected Person Singna Iram Nala Sing Lunanana Thamna Bahotnabiu District Administration na Paikalakpa Tabak Thoram Sing Dasu Miyamna Mating Pibiu Haiki Aikoigi Ising Thumjalakpana Maram Oiraga Aikoigi Yumda Laiba Yadabadagi Hauji Hogi oina Aikoi Thawal District Sida Relief Camp Mari Hangdokjare Amana Khangabokta Amana Aikoigi Texamda Amana Sangayumpamda Amana Laisang Themda Adubu Masigi Makhatana Hujiksi Ising Chawkhalakpa Leptri Mokhalakpa Ising Mayamsina Chawkhalakpasina Maram Oiraga Aikoi Hujik Makhatana Camp Ataisu Hangdokna Bonajari Relief Camp Sida District Administration side tagi magi essential oiba darkar taba polam sing aikoi club singi organizer singa tanaraga aikoi kanna honari makha tana so koi district administration side tagi kona khigani haina Nakalamaranda None District Tongan ba Mafamda Sing Ninkhai Togdokta Lambiki Nakal Animakta Gari Payaduna Panduna Laire Haukiban Mit Karani Asida Nong Leptana Juba Maramna District Asiki Tongan ba Mafam Singda Laibak Amade Lainang Ninkhai Togdok Tokle Ngasi Ayukso National Highway number Contrataret Imphal Ziribam Lambiki Kumzi Langsum Amade Rangkung Village ki Marakta Lainang Ninkhai Togdokta Potchai Puba Gari Kaya Sathuk Sasin Yadana Apanba Oire Lambigi Nakal Animakta Masing Yamlaba Gari Sing Panduna Lady Road Construction Company na Excavator Sing Season Naduna Lambi Sing Tokpagi Thabak Kanasathari None District ta Cheli Beturel gi Imai Mipainingai Oiba Changdagi Wangna Cheli Hai State asida thokliba ising ichau asina hanjin miyamda awaba piriba asida amukka hena hainingai letana awa chaitheng piriba se maru oina lawmi sinmi ngami singdana hena chauna mang takhanbana sinpham asida thabak su nomduna leijariba sing hingbangam loidabage phibamda leire lengakna thubada mit yeng changbinaba tungkoiba thoksil thorang sing paikhat pinaba lawmi sinmi ngami singna appeal tawraklei Kaksing District Sugunu SG Manungdalaiba Kaksing Khunaugi Tongan ba Lokol Sing Mahau Lokol Tangkhul Khong Purum Dolai Thabi Huido Pokpe Kangjaibong Warop Moirangkhom na Chingbada Lau Singo Amade Ngayok Farm Tawjariba Lokol Sing Asida Handaki Isau Asina Ahumlak Subo Oina Lau Pari Lisingama Hena Mang Takhanbada Natana Ngayok Farm Kaya
पाथोखरे हैना कक्सिंग खुनौदगी लौमी मयांग नंबम सामुंगो कोबा मियोय अमना फोंदोरकले महाकना हाय हौजिकसु लेप्तना मखाताना नोंग सुरकलबदी कक्सिंग खुनौदा लैरिबा ngayok farm chamanga hena lairiba ase jali khaduna hotnariba asinasु kanaba fangloi ngayok farm kharasu isau asina pathokhibasu yaukhrabani कक्सिंग खुनौदा इसिंग चाउरिबा असि पुमलेन पातगे चेंथरकपा इसिंग याउना मणिपुर तुरेलगी इमाई का हेना वांखलकपना इचाउ असि मायोकनबनी सुगुनु एसगी एमएलए अमदि लेंगाकी मरि लेनबसिंगना लौमी अमदि गामी सिंगना थेंगनरिबा अवाबा खुदोंग सादबा कया मायोकनरिबसि अथुबा मतमदा मित्येंग संगबिदुना पांगबा याबा मतेंगसिंग पिबिनबा वाफम मखाताना फोंदोरकले करिगुम्बा सोंगिसिना चाउरिङै असोंगिसिना तथरअगदि अखोगी लेरिबा सिबिसिदि तुम ताउकी ताबने ngasu loin tawrani ngayo farm tawjesi mafam yame sida koli bla kon sida leiribise ngayo farm sanga di helam gadra khalle aduna huyi loina hapa khallaga ising ji mawong khangdawni na hapa khallaga semnari adu apa ba khara su yawgra satkiba huyi ti sidigi helektra gadi khara bauti kan mangam gadra khalle aduna पालिब सरकार बीजेपी की सरकार से नेशनल हाईवे नंबर 37 इम्फाल जिरीबाम लंबीदा कौखिबा इकोनॉमिक ब्लॉकेट के खोंजंग हंदोखरे इरंग तुरेल मथक्ता सारिबा 4 लेन आरसीसी थोंगना सोहलबा मफम सिंगे इमुंग मनुंगे मियोय सिंगे फंगफम थोपा कंपेंसेशन पिथोकपिबा सोकलबा लंबी सिंग निंगथिना सेमजिनबियो हाइबगी डिमांडा तबाम खुलगे खुंजा सिंगना अगस्त कुलमदगे अहिंग नोंयाइदगे नेशनल हाईवे नंबर 37 इम्फाल जिरीबाम लंबी असि मतम कक्तने इकोनॉमिक ब्लॉकेट जथरगनी हाइना लौथोकिबा अदु नोनेगे डेप्यूटी कमिश्नर सराचंद्र आरोजो तबाम विलेज अथॉरिटी लुचिंगबा सिंग अमदि नेशनल Highways and Infrastructure Development Corporation Limited NHIDCL official Singapurna Paminaduna Wari Sanaraba Matunda Yanaba Purakpadagi Khongjang Handokre All Manipur Road Transport Drivers and Motor Workers Union gi meeting makhada Senapati District Drivers Welfare Union Surface Transport Hill Area Drivers Welfare Union ga khusamnaduna National Highway number 2 Impal Dimapur lambida panduna leiriba truck driver singda chana thaknaba polam kaya yenthokre driver singda polam singa tu yenthokpada Senapati District Drivers Welfare Union gi Secretary Lolo amadi Surface Transport Hills Area Drivers Welfare Union gi Vice President Athiko Ranbirna Luchingduna loaded truck Sani Budramangagi driver sing the Sana Taknaba Polam sing adu Yantoki Nagaland ge Lalmati Manake Zubzada Chungning Kaibedege Nimitarani Hena driver sing National Highway number 2 Lambi Paringda Awaba Kangduna Laklibani Manipur government asu Nagaland government ta driver sing thengnariba awaba singe khanghan biduna highway gi lambi yadriba mafam sing semjin binaba appeal to binaba union gi maikai Manipur lengak ta taksilakle loinana khudong sadraba amadi sana thaknabagi awaba mayok nariba driver isil inauk singna union gi office branch ta dubida athubada pau pibinaba union asina khangalakle Facebook page Manipur local group Iramdamgi port Madi YouTube channel Maite Kanglai Paki administrator singi mathakta cyber defamation ge FIR file tokre Imphal West Police ki Superintendent of Police ta nupi macha amana cyber defamation case se thangalakpagi matung ina hairiba Facebook page amadi YouTube channel asina nupi obigi izat mangba yaba photo kaya thagat padana tana wakhalda nungai handaba kaya thokhalle haiba wafam yauri hairiba page amadi YouTube channel asida kumja lising ani kunithwi gi metara manga dege complainant ki photo bu chanchan haina mingthonduna cover photo aina thagat khi hairiba photo asina miyamna comment thina piramba thengna rakhi amadi miyo amagi izat mangba yaba comment sing oirang khi hairi Manipur From Sinda Red Chatabada, Mai Kazana, Tiram Daba, ID to Ria Degi, IST consumer ama, Mai Katat Kibagaloinana, IED
1 division area dagi mioi ama IED 2 division area dagi mioi mari IED 3 division area dagi mioi taramathoi IED 4 division area dagi mioi ama Kaksing division area dagi mioi ama Thawbal dagi mioi mari Bisnupur dagi mari Kangpokpi division area dagi mioi mari punna mioi kuntra mai huralambagi damak phagat kibaga loinana mai gi sel thiram dabagi damakta ST consumer yankhai mai kaktat khra hairi makhatana mai lana siznabasing phagat bagi thabak sathakigani haina MSPDCL gi general manager NG Kiran Kumar na thadorakpa serol amana khanghalak le Laibagama semgadawriba tungi yumbirel oirakadawriba mahairoi singbo mayol chumbigadaba oja sing mathau hapatangai fade haina Institute of Rural Education IRA College of Business Education Wangjinggi principal Dr. Rajiv Kumar Narengbamna phongdokre wafama singasi Wangjingda laiba IRA groups of institutions ke office pangthopa pawgi mifam amada mahakna phongdokibani mahna makhataraduna mahairoi singbo mayor chumgani haiba wakhalonda B.Ed ke training loiraba singbo pokning thogatpa yamna mathau tai maram asina college asigi 13 suba batch habidi lising ani kunmathoi degi lising ani kulhumdoi batch ta B.Ed loiraba ozagi train loiraba singbo convocation pangthoktuna ikai khumnana ba amadi pokning thogatpaga loinana sakhangche sing yenthokpagi thoram pangthoklagani convocation gi thoram asi laklebe September 13 da college asigi auditorium da pangthoklagani thoram asida Manipur University ke Dean of School Education su oribi ERC NCTE Bhubaneswar ke executive members su oribi Professor Premlata Mesnam Waikomani Girls College Thawbal ke principal Professor S Mavaranjan amade YK College Wangjing ke principal Dr. S Giri Singh su saruk yaragani haiki convocation ge thoram asi ingkumja lising ani kunmathoi tu lising ani kulhumdoi batch asidagi ahanbo ina hawdokpani mamangi batch da loisin khraba convocation ge khudong saba phangdraba singi damakta su pangthokna ba tanja lauragani haina makhatana phongdokhi ekoina B.Ed college ni hairaga su masi professionally lebak semdoriba satra semdoriba ngang sing bu mai on da koige mai on chum bigadori waza sing se mathona ama hapagi tanja duni aduna koina sahi ani ki course successfully completed oi habagi koina sumre ki normal ki college ki provisional certificate pi bujana ta mokoi bu miyam mang koina sakhang bi bagi tanja duni koina convocation chi kuthang da lawja bani ha mai miyam Lamdamasiki khwaidagi chawraba analayang sangama oiriba Rems Hospital amabo lukha komda jingthana ba honariba amadi senja thamja tawduna maranai ge sengau thanna ba hona badalu chingliba Rems ki director G Sunil Kumar Sharma mahaki loinabi adhikari mayum guru mayum ongbi manjubala amadi Khongburoi oiriba Chief Accountant Officer Sairem Sarat Singh masamasana sathakiba aranba sing sumthoknaba kanglaicha amadi yengba mit yengbaga loinana Kanghan Krabasu, Asi Pavada, Masamasagi Maral, Losinaba Amade, Kanglaroi, Uraroi Matagum, Kumzin Bagum, Honariba, Dukudak the Lepkadavani, Director Z Sunil Kumar Sarmagiloinabi, Adhikari Mayum. Guru Mayum Ongbi, Manjubalana, Rims the Tongan Tongan, posting Hapkani, Amadi Tika Pigani Haina, Mutarahum Deke, Loki Balapelak Lakna, Kuzing Uribesan Pam Adusu, Nasidigi, Nimitarani Manunda, Masamasada, Handok Pigadabani, Director Z Sunil Kumar Sarmanaso, Masagi Maral Kanzabagalina, Sumtok Sanaba, Honadrabadi, Lupna, Kak Nakpidoi Haina, Lunatin Kapala Lub United People's Party of Kanglai Park, UPPK, Assistant Publicity Secretary, Nong the Mamita Nakujek Biduna Tadora. Zerol amada khangalak le Arambai Tengol unit aitina konba mafam singda school uniform sasilaga group sem laga karigumba khatna chaina ba thoklam lagade mahairo ojasanu oza oisanu maduda thorakpa apapate ki daita masa masana pujagada bani haina Arambai Tengol unit 18 ge control room amade media cell ge maikai ki thadorokpa serol amana khangalak le Acme Ignite Foundation ge Makhada Acme Fertility and Healthcare Center Ningol Club Manipur Women's Federation Humanity Service Foundation namadi City Club Hairok Litan Punna Kusamnaraga Free Health Checkup Amagaloinana Cervical Cancer ki matangda awareness program ama Hairok Part 2 Jingdompok High School da pangthokhrei camp adugumari lenana Acme Fertility and Healthcare Center MD Dr. James Elangbam na haikibada
ꯄꯥꯡꯊꯣꯛꯂꯤꯕ ꯐ꯭ꯔꯤ ꯁꯔꯚꯥꯏꯀꯦꯜ ꯀꯦꯟꯁꯔ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯀꯦꯝꯞ ꯑꯃꯗꯤ ꯑꯦꯋꯦꯔꯅꯦꯁ ꯑꯣꯏꯅ ꯇꯧꯕꯅꯤ ꯀꯦꯝꯞ ꯑꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯉꯟꯅ ꯁꯔꯚꯥꯏꯀꯦꯜ ꯀꯦꯟꯁꯔ ꯈꯪꯗꯣꯛꯄ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯀꯔꯝꯅ ꯇꯧꯒꯅꯤ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯍꯧꯕꯒꯤ ꯃꯊꯧ ꯇꯥꯕ ꯀꯥꯟꯅꯕ ꯑꯃꯗꯤ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯂꯣꯏꯅꯅ ꯉꯜꯂꯤꯉꯩꯗ ꯈꯪꯗꯣꯛꯂꯒ ꯂꯩꯅꯥ ꯑꯁꯤ ꯂꯩꯔꯝꯕ ꯊꯣꯛꯂꯒꯁꯨ ꯌꯥꯝꯅ ꯉꯟꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯍꯧꯅꯕꯒꯤ ꯄꯥꯟꯗꯝꯗ ꯀꯦꯝꯞ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯀꯦꯝꯞ ꯑꯁꯤꯗ ꯁꯔꯚꯥꯏꯀꯦꯜ ꯀꯦꯟꯁꯔ ꯁ꯭ꯀ꯭ꯔꯤꯅꯤꯡ PAP OPD consultation, obstetrics and gynecology, ultrasound screening, cervical cancer awareness samadi dental checkup na singbasingi khudong chaba phangandu na layeng balak pa punna miyoi chahum lomda khudong chaba pibaga loinana hidak langthak singsu layeng balak pa singda lemna phanghan ki ꯉꯁꯥꯏꯒꯤ ꯄꯦꯞ ꯁ꯭ꯃꯤꯌꯔ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯁꯤ ꯇꯧꯖꯔꯤꯁꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠꯁꯦ ꯂꯣꯏꯅ ꯑꯃꯨꯛ ꯄꯤꯔꯛꯀꯗꯣꯏꯅꯤꯀꯣ ꯁꯤꯟꯊꯣꯏꯗ ꯑꯩꯈꯣꯏ ꯄꯤꯔꯛꯀꯗꯣꯏꯅꯤ ꯁꯤꯗꯩꯁꯤꯗ ꯈꯔ ꯆꯤꯡꯅꯕ ꯀꯥꯡꯕꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯃꯊꯥ ꯇꯣꯉꯥꯟꯅ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯑꯒ ꯍꯧꯖꯤꯛꯀꯤ ꯑꯣꯊꯣꯔꯥꯏꯖ ꯇꯧꯁꯤꯔꯥ ꯑꯉꯥꯡꯈꯧ ꯉꯁꯥꯏ ꯃꯆꯤꯟꯒꯤꯗꯣ ꯑꯩꯈꯣꯏꯅ ꯂꯦꯟꯊꯠꯂꯒ ꯀꯩꯅꯣ ꯇꯧꯍꯧꯁꯤꯔꯥ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤꯕꯀꯣ ꯃꯗꯨꯒꯤ ꯄꯣꯠꯇꯨꯁꯨ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯅ ꯁꯕꯁꯤꯗꯥꯏꯖ ꯅꯠꯇ꯭ꯔꯒ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏꯅ ꯉꯟꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯦꯔꯤꯐ꯭ꯔꯤꯗ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯊꯦꯡꯅꯔꯤꯁꯤꯗꯤ ꯉꯁꯥꯏꯒꯤ ꯗꯥꯛꯇꯔ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯃꯅꯝ ꯅꯝꯊꯤꯕ ꯆꯠꯄ ꯍꯧꯔꯀꯥꯟꯗ ꯑꯗꯒꯤ ꯏꯁꯦ ꯑꯗꯨꯝ ꯍꯟꯊꯔ ꯂꯩꯔꯀꯥꯟꯗ ꯑꯗꯨꯀꯥꯟꯗꯗꯤ ꯑꯉꯥꯡ ꯈꯥꯎꯗ ꯃꯆꯤꯟꯗ ꯉꯁꯥꯏ ꯃꯇꯨꯝ ꯑꯣꯟꯕꯗꯣ ꯃꯥꯒꯤ ꯒ꯭ꯔꯣꯠ ꯂꯥꯛꯄꯗꯣ ꯍꯧꯔꯦꯕ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯐꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯁꯨ ꯀ꯭ꯌꯣꯔ ꯇꯧꯕꯒꯤ ꯆꯥꯟꯁꯦꯁꯁꯨ ꯅꯦꯝꯃꯦ Numinini sumna Zatharakpa, Imphal West District ki Manung Janma Thamibanda leba Xavier English Higher Secondary School gi Literary Meet 2024 Loisinmigi thoram asi pangthokre thoram aduda school asigi principal vice chairman Oza Singmadi school asida tamliba Mahairui Singna Saruk Yaduna Loisinmigi thoram adu pungphana pangthokhi Tripura, Assam, Amadi, Meghalaya gi Meitei Isil Inau Singge Khongulli Bachatkiba Patriotic Writers Forum PAWF Manipur gi Miyoi Taranithuri Saba Mihut Kangbo Amangarang Tripura gi Konung Agartala da Thungkibaga loinana ngasi ayuk Tripura State Museum da changduna museum asigi curator Sampa Miviaga Mahaki office ta hakthengna unaduna museum asigi manungda leriba Manipuri corner da Manipuri gi Puari ga sagonari ba potlam kaya hapsinbage wafam sing haudokibaga loinana ayabasu pirakre Patriotic Writers Forum Tripura branch ke advisor su oribe lamyan ba Sangstangi Secretary Khatri Mayum Madhavina Lusingduna Unaki Ngasigi Unaba Adu Hek Loibaga Curator ga Haktengnana Museum Asida Hauzik Thamliba Manipuri Singi Potlam Sing Adusu Yangsinki Curator na Tungi Mirolda Yetnabale Haudoba Asingba Potlam Sing Asitamak Thambio Haiba Wafum Singsu Fongdoknaraki Tripurada nong ising isaw amadi jingning khaibagi thodokta miyoi kaya laikhidre lanthum kaya amang ata thokpadana tana yumda loiba sasan kaya ising ichawda tawthakre hojik phawbada Tripurada ichawna maram oiraga miyoi kunmari laikhidre miyoi ani phibam thina sokle amadi nongkanna taba amasung ising ichawda miyoi ani thiba khangdana lairi nakala maramda state food minister Susanta Chaudhary na ngarang Tripura gi ising ichawgi phibam Pagalakli haina fongdokre gomati amadi khathangba Tripurada NDRF na mikanbagi thabakana chathari miyoi lakameli singkutrani to hienbana relief camp chamanga humphunipal da changjapam lauduna leinare Meghalaya Chief Minister Cornat ke sangma scrub typhus positive oibaga loinana typhoid naduna nalayeng sang amada akanba saksil thoranga loinana layeng chathari Cornat ke sangma bu Silong Civil Hospital langarang August kulumdoida hospitalized tokhibani haksang kai hena sagatpa amadi masakana ngamlaktabadagi I test tobada scrub typhus amadi typhoid nare haiba khanglakibani Civil Hospital asida senior specialist singna hidak langthak ningthina thaduna kupna yengsili panbaya ngarangdagi haukiba autumn session dasu yawba phangkhidre Deputy Chief Minister Preston Waisongna session da Chief Minister Sangmagi mahut sinduna yawki
Hauzik ngasigi sanabagi pauda District Kang Association Jiribamna Sinduna Babuparagi Lemleng Community Hall kam Kangsangda Jiribam amade Kasarge Kangkhut Mapanna Saruk Yaduna Sanariba Taramatoi Suba Asangbam Lakiton Devi Memorial Mixed Kang Tournament 2024 ge ngasi sanakiba quarter final Super Group League match ta LAC Bina SAY Sibu Panjal Tarahumdoi Taranithoida Maitiba Piki ngasi sanakiba quarter final Super Group League match ta SAY Sina tos ngamduna Maikei Khanki aduga LAC Bina Kang Kaptuna Sanaba Hauki half Mamangda SAY Sina LAC Bu Panjal Taru Ahumda Mangzin Thaduna Laiki half Matung Kangloi Anina Akanma Mawongda Kang Kapnaki adubu apiba matamda LAC na SAY Sibu Panjal Tarahumdoi Taranithoida Maitiba Piki Hayang Nungtin Pung Amataba Matamda SAYC Siga LAC Biga Sanagani Hauzik Oribada Maru Iba Pau Amuk Nong hek hangbaga Manipur gi lambi sing paksana semba horagane haina Chief Minister N Biren Singh na thajaba pikre Nong namaram oiduna Manipur gi tampaki mafam singda ising thumba amadi chingi mafam kaya da chingling khairak padagi mahausa gi punsida chauna kaiba pire mafam kaya da lambi phauna dre Amadi Meghalaya Chief Minister Cornat ke sangma scrub typhus positive oirak padaki hauzik akan basaksel thauranga loinana laying jathari Hauzik pawpagi oina di ISCOM News ki Manipuri pau madang asda losinjari miyeng tabiri papumna makpo mukana khurumjari